KANGLEI People's Confederation Kapicon na Chatharakpa Meeyam gi Apamba Phongdoknaba gi Meepham gi saruk ama OINA THOUBAL district ki manung CHANNA LEIBA OINAM SAWOMBUNG IREIMA LAIBUNG da Pangthokhre hiram asiga mari leinana Kapicon gi convener Chatharakpa London na press ta Chatharakpa chirol amana hai OINAM SAWOMBUNG gi Meira Paibi OINAM SAWOMBUNG Youth Development Committee amadi IREIMA Ima Lai Committee gi thaupuba singna saruk yaduna pangthokhiba Meepham aduda Meeyamna hojik lamdam asida thengnariba lan asigi matangda masa masagi oiba wafam kaya phongdoknakhi Meepham aduda OINAM SAWOMBUNG Meira Paibi gi Secretary Ilangbam Ranita na hai hojik thengnariba lan asigi waroishin ama puraknaba hotnabada Meeyam gi achauba ihau ama mathau tai lamdam asigi khunung khunya singda khungang khunya singda khongjang sangsiluraga Imphal mayolda khongjang adu loishinduna leiramba na chingba kaya thokliba asi laibak thibani asigumba khudongchadaba sing asi thoktanaba apunba liching amagi makhada khongjang sangsing bagi tangai fadaba leire hainasu mahakna makhata na phongdorakli hainasu chirol asna makhatari